Sekmai mamang nongpok NINGTHOU CHING PARENG KHUL NGAKNABA LEIBA SEKMAI KHUNJA SINGGI BUNKER PUMNAMAK ASSAM RIFLES AMADI KUKI LALHOUBA SINGNA THUGAIDUNA CHINGSHANG PARENG KHUDUM CHANKHRE KHUL NGAKPA KHUNJA ani ASSAM RIFLES na PHARAGA TAMTHINA PHURABA MATUNG THADORAKKHRE SEKMAI SINGKHONG MAYADA LEIBA KHUNJA SING LANJENARE THौदोक थोकफमदगी फंगबा पाउ अमगी मेतुंग इना ngarang numidang wairang pung mariga makai khare helakpa adwaida Sekmai Pangaltabi Nongthongban amadi Santipur Lekin Thabi Mamang Jingthakta masing yamlaba Assam Rifles personnel sing Kakalaktuna Sekmai gi khunja singna saba bunker overpowered tawduna khudum chankhibani masing yamlaba Assam Rifles de personnel sing adu mayoknaba ngamloidaba maramna khul ngaknaba jingdong da leiriba village volunteers sing adu tongan ba maikaida Khongpham handoknakhre thaudok asigi matung tarakpada jingthak lomdegi nongmai raun kharasu awang Sekmai mamang laikai parau lomda kaptharakhi nongmai makhol adu tabadagi khunja sing mipai naduna lanjenakhi panbayabadi Sekmai mamang ching paring sariba bunker sing Assam Rifles na thugaiduna area domination tawkhrabasu Sekmai Pangaltabi awang lom thangbada leiriba luwang sagol amadi Phailan lomda Kuki LALHOUBA singna saba bunker singdi adumak Mapop kaidana leiba thengnarakhi mafamaduta chaurakna bunker kunipan kuncharom leiri hairiba bunker sing asida Assam Rifles singa Kuki LALHOUBA singa punna leimin chaminabagi mami su uba phangli khunja singna phongdorakpagi matung ina Sekmai mamang chingthakta su Assam Rifles singa Kuki LALHOUBA singa punna leiminaraga Sekmai romda nongmai kapsilakpagi thabak chatharakpani hairi nakalamaramda ngarang namidang wairam Sekmai mamang Jingthakta Santri Taba village volunteers singgi chak thinba amadi volunteers sing hondok honjin tawba changluba tata truck amaga bolero amaga ngase additional SP Kesor Chandra amadi Sekmai police station gi OC NG Johnson na luchingba team amana lauthokpa changnaba hotnakhi maduda Assam Rifles na police sanglakanu haina athingba pirakpadagi changba ngamkhide talak aduda police ta pau amata piramdana KHUL gi mioi ani Royal Enfield Bullet amada tongduna gari lauthokpa changlubada maphamaduna leiramba Assam Rifles ke personal singna makhoi adi pharaba matungda tamthina phurakibani pawa sitarakpadagi Sekmai police ki OC na SP Imphal West ta paw piduna Assam Rifles na phajinduna thamkiba mioi ani ado higher authority ga paw phaunaduna THADORAKKHRE ngarang thokiba thaudok adugi matangda Parau Development Association PDA gi advisor KSS 11 dana TOMTV da hai May ahum dagi thokliba iranga sina maram oiraga Sekmai miyam su khamthengna wanare laukumba lengoi pekpa amadi atai atopa sinpham paineribe miyam kokta khut hapnare talak asida Assam Rifles na Kuki singa manaraga chatharakli lan asina Sekmai da leiriba micham kaya tangdu laitana hingba ngamdre law suba chatpada nongmai kapsilakpa amasung yumlakta nongmai kapsilakmana nupi angang ahallaman pumnamak mipai ba phawhale oirakliba phiba masta ACS gi MLA su oiriba minister Haikham Dingona ngasi phawba wafama mata phongdoraktaba asi yamna laibak thibani miyamna khamthengna wanarba matam asida lebaki mapi mapa amu oiriba mahakna tumina lesson ba asi yaningde laingakna athuba matamda Sekmai mamang sing paring the state force thambiu Sekmai miyam tangdu laitana leiba phanganbiu haina makna makatana phongdorakhi ngarang maki thogdoksida singdagi mukoi asane phani hai adugo mukoi combine oina su Kuki Militants sing fiarga kapsal admission nomai maruse si kabai ne nomai maruse yungi thongna du pale kamosina koi salib angang sing sidana tra mara leje anga amadana tra ima ibem palam tar di sibu hingidra ba adu itar ke di akoina pamjari ba se state sarkar na state force akoi matik chana thambiraga akoi je nena taba punsi ma hingan biosine akoina hajiri se